Imalaibak Manipur ki Jiribam amadi Thangnariba state Assam ki Kasar district ki Lakhipur Binakandi Polar Bona singba exploring Manipur na koiruraba matung aroiba numit ne. Bye bye Jiribam. Bye bye. Exploring Manipur na mapam aswaida matam khara leijaramba amadi koina satuna fajaba sing yengjarambada awa nungai kaya ama thengnarakhe. Brother Takhelngamba, Bony, Bisenjit, Prabin, Abungo, Rohit amadi Atei maming khangja haudraba isil naw singbu Exploring Manipur na thamoi sengna thagatpa phongdokjari. Jiribam ki babuparadagi makha pangna sangkhiba dibong lambi haina su khangnaba Jiribam tipaimuk lambi gi soksilaba phibam gi maraktuda leiriba isil naw singi thamoi dudi aduki matik chawe amasung aikhoibu taram okpi khibani mafam amada kuina lairakpagi hongnabi mafam masigi naharol singbu khangna chanaba hawraklaba matung mafam masi thadoklamdai pukning nungsiba phawe haujimak achariba lambi asimakne Jiribam dagi Imphal lomda lakpagi lambi dune lambi asina gular thol natragana samu punbi haina khangnaba mafam adu yaurabada mafam adumakta da leiriba brother Bony na aikoi thokhibagi ayuki breakfast asimadi makhoi da chadaba yade haina kanna hektamak ma haire Salamdai mikupdi adum nungsi haibaduni samu punbidagi inaunupa Bony na ngasi akoina Jiribamdagi tholakpa mikupasida makoida breakfast lauraga hanbigo yamba na hairakpadagi makoida breakfast loire semba loire lakpiraba yamba na phone torame ado hojuse dum breakfast ready tawle mani ado mana semamba breakfast ma harau nungaina yamna nungsina na chaminaraga ngasi Jiribam thadoga Imphal ki damakta Khongchat ma haurakli Jingon wang makaya lalaga leiriba Jiribam lamdamdana makoi aduga aikhoina amuk jingon wang malanjalaga Manipur ki tampaka leiriba tongan ma maikai leinaba oibanina yamna kuina leibudi yadabanina asigumba chalamdai ki tanja si yora mikupta sumaina breakfast chaminaraga hannabagi damakta sem saduna hojik gari thauba haujare Jiribam thado amaga hojik gular thol yaudoba aibadi samu punbi haina jo khangna mafam adu yaudoba kilometers ama khatang ngaire Fare noi làm tới em nungai đi fare ko yok san lagi ko ala kan pau phoro tobi lagi ne ko kopra nang sa ubra oh chale ôi mà chale ko asumna harau breakfast lauminaraga thinthadana Imphal ki damak khul senduna sanglaba uphul gi lambi da amuk lakpada mataki lambi gi phibam miyam na khangbinaba halakpagi lambi da namjarakpa video cut amata tawdana ningthi jana loi phawa ucharake yengminnase makhatana asum lakpa lambi da nung dolal haina khangnaba mafam madumakne nung ta ka de isingdo tarakani le aside isingdo tarakani
ꯂꯥꯛꯄꯒꯤꯅꯦ imphal Bishnupur kasi kaya khenai nahi hote imphal Bishnupur kasi kaya khenai nahi hote 170 145 masih phun bro saida phun bro saida Dale ba Amok sang yai Kari Makondo Kajal siro mati ama Mati kajal mati yang pada ini. Kayak lagi jana. Mana maningan ke lagi? Kan? Jadi hotel kayak lagi. Nah, ya. Kenapa? Nah. Singara piro, cani piro. Normal. Oh ya pak. Jangan. Shiroi pak. U shape pak. Reng pang. Aduga. Khopum ju som sapa Bishnupur ju som sapa aduga Bishnupur banan ja khoi nam ta udriba Bishnupur banan ore loktak chendra ko ising ne duga asumna asum lakpana rengpang dagi khopum tampak phauraga Bishnupur tarak palambi da lakpada Jiribam dagi imphal phauba lakpada ihan hanba tampak oina leiriba lam phauribase Khopum tampak asini Khopum tampak ki lambi thong amadi Khopum tampak ki oiriba phibam adumakni video asida uchariba asimak yamna ingna chikna leiriba Khopum tampak ne tampak asigi mawong mataw asi Imphal Valley gummane maikai mari makta chingna ikoi koina khaina yangkok mawong manna lei tampak asigi nongpok lomda Khopum dam aduga tampak asigi nongsup lomdana irang turel tampak asigi makha maikai dana Khopum waterfall amasung kha nongchup maikai oirapna Khopum kep na chingba yengba yaba mafam singlei ingna chikna leibada natana lam koiba singna yamna pamnaba mafam mama oiribani Khopum tampak tampak asigi amata ngairaba Khopum dam Manchen ki nongchup thangba chingshangda tampak asigi amata ngairaba dam ne Khopum dam asimak Manchen Diu Turel thingduna Government of Manipur ki
Irrigation and Flood Control Department gi 1978 aduwaida taruk suba plan gi matam madugi Manipur gi Chief Minister amasung Manipur gi oina marirak suba Chief Minister oikiba yangma so saijana urep uyung tamba haukiba damne dam asigi asangba se meter chamnga ga kuntra oiduna 17.11 meter wangna Manchen Dew Turel gi singbu itingduna 1995 ta dam asi saba loisinki dam ji hek makha thangba nongsup thangba sarukta diaper box ama U-box Kingfisher Coca-Cola dam gi hek thoma kan sai na tau semjang ar mobile tower ama lei laisul nong phai thangba taru daba atia gi saruk Koi nandra komna na ga mai chai Lai matol chingdi ching asimaki nongsup thangba saruk asidi lamai gi maina mai waibana pungkok kok na laihowe numit asimakta dasu ching asimak lamai chakpa urai aduga numit asimakta dani ching asigi nongsup thangba nakal da lairiba Bisnupur Rengpang Road ki Jogjang Tek Mayada nauna sajilakpa khulgi eviction ta hubadsu Ima Manipur gi punna district tarataruk laibagi manungda district taret haibadi Imphal East District, Imphal West District, Bisnupur District, Chorachandpur District, None District, Tamenglong District, Jiribam District na singba district sing aduga Assam gi Kasar District yauna lam sing asigi lambi thong phauduna chacharuba amasung punna singthaningai oiba turel taret haibadi Sonai Turel, Jiri Turel, Makru Turel, Barak Turel, Irang Turel, Laimatak Turel amasung Thongjaurok Turel lana lakiba kilometer 7 henba lambi thaururaba matung Jiribam dagi Bisnupur phauba lakpada aroibu oina Bisnupur Kaithel yoromdaida Thongjaurok Turel mathakta sariba thong asi lalaga way to Hotel California ajo to California asumna asum lakpana Bisnupur Kaithel yausilaktuna yum maikai panglake Imalaibak Manipur gi Jiribam amasung thangnariba state Assam gi Kasar district ta makha tana Khongchat sing chatnabagi wakhal thamjari pumnamakpu thagatchari